Hello ma'am, Happy New Year ma'am. Kamay tawnarige. Nungairibo, aichu nungairiye ma'am. Ado aiga nunuga thoise hojik nga phaba yenge na thokpane ma'am. Ekhoigi adum pisari macha am leibako. Haibadi pisari haibe yadre ne adum komni haigedra kamay haidino khangde ma'am ado nga thadeyebako. Adudo dum haidi jam luna tawthoktabanina ma'am kaino tawba. Adum isingse ingthamda yorokpasida adum isingse kangshallebako. January, February se akhoi nga phadoiba. Ado isingse kangdhare ma'am aduduna adum kotlaga kholaga nga khitang changbra yengse aina ai husband ga inaw nipaga na khonbane. Yengsi ma'am nga changbra aina ado yengo ma'am kaino baw macha am change doi nga macha kharaga change ko ma'am. Ado yengsi kyam phage haina. Ichanipana kanna sanai o ma'am. As tharoi khuchang sidi kaino ma'am amuk khonbada tharoi adum chara ama hena change hai tare ma'am tharoi sathi na change ko tharoi yam laiye. Sida icanipa sanari sida laire ma'am asina ngasi barogi thongani. Do ma'am sanda tare nungdangina yongchakse ama khetlani ko. Duka adum chikna charani. Aduga ma'am sina akhoi mamagi nga khara baja tawbigay tawbane. Sida laire nga baja tawna loire ma'am. Aduga ekhoigina chicken thonge. Sida laire ma'am hinjang mahi hapna saure ko. Sida laire final look ni ma'am thongba loire. Aduga charani ma'am thongba loire. Sida laire ready da laire ko. Koi charani aina tawre. Sida na ma'am mapa macha chaminari. Tawise michani pase ma'am. Sida mapa macha chaminari. Aduga ma'am charoi bagi amu ichani pase sanakre. Mapa macha tawise yengo ma'am. Charoi bagi amu kanna langi ma. Aduni ma'am handaki New Year sidi sumaina tum tawraga matam se len le hai tare matam se khiba khanghaude. Sumaina tawraga adum New Year se yam na video se am koina thakpa de hakang nungai tabna maram oraga matungda adum toy toyna thangatnaba hotnajarake ado ma'amna like share subscribe tawshanbiyo aduga support tawbiyo mo ma'am aso adum hotnajage karan yo kanna harawi ado ma'am ngasigidi matang asida loishinjarage bye bye mathangda mu thengnasi